PAODAM mieng tabiribasingbu nomaithem kajalna khurumjari. Ahanbada maruoiba pau pizari. CRPF Lotaki Civic Action Program 2023-24 gi makhada open gym ama Nawebung Chakpram Lairak Multi Utility Park da hangdokre. Ima kombi lekhidabagi kullak suba ningsing komon thoram pangthokre. Gold medalist Kanguzam Sanan Butaramna okre. Loinana 2024-25 ki interim budget Union Finance Minister Nirmala Sitharaman ngasi puthokre. Makhatawa pau pizari. Lambida gari kanna thauba amadi gari chinbana maram oiduna ahal laman singna hangchang sajal oina walking chatpada khudong chadaba kaya mayoknariba adu khara makhaidi koknabagi pandamda open gym ama hangdokpa mathau tare khanduna gym ase hangdokpani haina wangkai assembly constituency gi MLA Thangjam Arun Kumar na phongdokre wafam ase ngasi Nomoibong Chakpram Lairak Multi Utility Park da 32 Battalion Central Reserve Police Force CRPF Lotaki Civic Action Program 2023-24 makhada pakhalakpa thoram amagi manung channa open gym ama hangdokpagi thoram amada phongdokhibani open gym hangdokpagi thoram aduda wangkai SC gi MLA Thangjam Arun Kumar Nomoibong Chakpram Lairak Development Community gi Chairman Dr. Chakpram Rupa Chandra Singh Eastern Students Club Nomoibong gi President Nongthongbam Indrajit Singh 32 Battalion Central Reserve Police Force CRPF Loktaki Commandant Hidam Ranjit Singh Second in Charge Rajesh Kumar Deputy Commandant Asok Kumar Amadi Parvas Thaini na mathang sit na Chief Guest President Amadi Guest of Honor oina saruk yakhibaga loinana open gym adu Assembly Constituency asigi MLA su oriba Thangjam Arun Kumar na maikhum hangdoktuna sangaki thorom adugi makha chatharapa oina MLA Arun Kumar na hai Nomoibong Chakpram Lairak Development Committee gi members sing na kanna hotnaduna hanam mongsong oina lairamba mafam asida ngasidi open gym ama hangba ngamlibasi yamna nungai lekai asida gym ama thamba asina masigi akoibada lairiba miyamna hakchang fana hingba mayai kabani sa saba naha singi punsi kanbada achoba mateng ama oiragani open gym asibu miyamna isagi posakni khanduna ningthina sijinaduna matam sangna chatnaba hotnasi amadi makha taba lekai gi development gi matang dasu athuba matamda mieng changlagani haiba phongdokhi aduna kwai nuai bjing city sigda leibo facility of engal is in city open gym ma ko sia na sponsor to bidna open gym ma se la bina kai ju khanjawada sakrum lai ta sadra sai ga ko bida masa pat ba mi se lei bia roi ni khale su kan bida aduna ayam na masa roi padani hai ta si se padana si la biu apa poni apa tamni aduna lejarwa la khoi ki matam jadi lekai da su angang hogoli mangang si isa sa bu ma am thole adu masi control to bu masi na chobu batin pa ga na ngang sing tu se thola ga na hakchang sajel to ko to ga di isa sa ding bu wa to ni ba adu si apa khong thang ni CRPF tungan ba civic action program am mali mamang da su sigin ke puki mapan da club lady ba swimming club to CRPF na to bi kan da renovation to na di angang sing da club sing da football pidana net pidana tungan ba even holisui akoi danja sapa bai sajaram bani tungan ba library gi duma facility pi ai ato sigumba lekai sumba papa club ma da library mo gumba sebat da su CRPF na acho to da babi la di yam nomai thani hen sui Arambai Tengol na rongmai macha ani faraga phuba chaiba tochana singba tawi amadi pochai kaya lut tawgre haina United Naga Council UNC gi working committee gi convener da thariba cherol aduga Arambai Tengol ga hiram amata da mari leinade Arambai Tengol gi cherol amana phongdokhibada hana mamangda so haijakiba kaya laire madudi karigumba problem ama thokpa matamda Arambai Tengol da tainaba amadi lana uhanaba hotna birakano haina khajiktang tawbaga Arambai na tawbani haina cherol khudingda mingpak paktuna thadolakliba sing asina takpadi makoina Arambai Tengol asibu thugainaba amadi miyamda lana uhanaba hotnarakpani public da cherol ama thadokringaida wakhal khara khanthabagi hainabi thambana phagani khali amadi marik chumba PAODAM sing khutam khaktamak miyamda thambiyu asengba achumba logi oiba thabak tofom thoba adumak tobiyu atamnana Arambai Tengol da tainaba amadi miyamna lana uhanaba honabirakano haina su Arambai Tengol gi cherol sida makha tarakli
ngangom ne bibu mihathi na haipada chenabasing atubada lengang na faduna capital punishment pigadabani haina misi asiga mailene na semkiba JSC against the brutal killing of Navy convener A Chanthoina lenga ki punin chinchilakli hiramasi gi matangda ngasi Manipur Press Club da JSC asina pangthokpa pawgi mifam amada mahak na hai ngangom nebi chahi 18 haukiba chahi gi me kunipanda kuki singna sugununda landarakpadagi mafam khangdana thiba khangdana lerakibani mahak na paikhiba mobile phone na chingbagi tracking gi matung inna mahak asi kuki singna haikra haiba khangnabasu mahak ki haksang phangdana lerakibani adubu nomanini asida nebi bu mangak lembagi video ama viral oirakpadagi police amadi khulgi miyamna thibada mahak ki haksang adu sokom village ki mafam amada phumlamba thainarakibani video adu da kuki singna chathariba thawang adu akanba mawongda kandem Siraga lairaba miwe amada ikai khumnaba utpagi mahuta sanariba kuki singlamdam asidagi takthokpikro haina pendaba phongdoki mahakna makha taraduna hai nebibu mangak lenduna sanariba mafam asigi hek thangnabada meter chani tamak chatlaga 37 AR gi kem lairibani masida makoina thodok adu khangde haina treliba asinadi makoi asi maitaibu ngak senaba leiba natte maram asina hariba 37 AR asi sugunundagi lokthokpikro amadi Manipurda ARSC lehenbiranu loina JSC taliba miharpasing atubada faduna capital punishment piba lekhidraba nebigi awaba taraba imung manungda lengangna chanaba lenga ki thabak ama piba 37 AR sugunundagi lokthokpa amadi Manipurda AR lehendaba hariba demand sing numit 8 ni fawbagi manungda lengakta thamnabagi tanja ama pidri fawba amadi demand sing asi phangdri fawba asiba haksang lobkhiroi haina mahak na makha takhibaga loina na chief minister da memorandum amasu athubada pisilagani phongdoki ningsingba yai sugunogi me kunipangi thodok adudagi nebi lekhidre haina khangnabasu haksang phangdana leirakpadagi pangongna mahos tenduna tha kharagi mamangda potloikrabani ongase army game da ki hek chingkhong maya da mijar chani phada ma mapham da thokpa thodok ni sigi thodok sida asam rifle na madam du da gari matak khanghau da bra khanghau de haina cheli se akoi singa yani de aduna sugunuda hoji Manipur pumbagi oina khoi asam rifle leibagi pamde adubu sugunu maki oina di sina su khudam changdam amasu amuka oire sugunuda leiba asam rifle na maitai singbu protect tawna ngai ki kai bu thawong amata tawde aduna makoi leibase artha sumthok thok te habu wafam simasu thamjage lamdam asigi miyambu phaningba matamda faba hatningba matamda hatba asiba masa fawba thiba phangkhidaba nupi oibi kayagi izat temsing narakpa matamda nupi singbu punsinnaba maya paibigi ihau sagalamba ima kombi lekhidabagi kunsuba ningsing kumongi tharam pangthokre ngase lamphel sana kaithal da leiba ima kombi gi yata famda imung manung yauna nupi lup singi thomi singna awaba phongdoktuna ima kombi gi mitamda leisu katkhi tharom aduda pore lemarol apunba nupi lup ki general secretary thongam apabi leimana hai ing kumja lising amaga chamapan marifu dagi ngase fawba armed force special power act afaspa Manipurda thamjinduna nupi angang khaktana hatok piba nupi kayabu izat manghanduna masa fawba manghankhiba amadi micham miyamda miyot minai kaya chatharakpa thawong adubu thingnaba hotnabada Manipurda lariba nupi sing punsindaba yadi haiduna maya paibigi ihau sagalamba adugumba thawna fabi ima amani ima asna lekhidaba tungda thawna fabi ima kaya amasu lekhidraba thawna fabi ima singi mafamdasu awawa phongdokchari haiki asi February tang ama lising ani kunbari ya tharaba numit asida aikhoigi lamdam sida miwot minai kaya ama thulakhiba maruina 1980 dagi ngasi phawda lamdam sida armed forces special power act khamdalaga aikhoigi miyambu phaningba matamda phaba haningba matamda hakpa phagaraga asiba masaboba phangba thiba phangkhijaba bibigidaba asidagi handoktana nupi oibi kayagi ijatem singnarakba matamduda aikhoigi ima kombigi lising makhada imana Manipur miyam se paksana kojen tasan khunjalakanda adugumba miwot minai adwa chathabagi aroi haidana maira paibigi ihawase sagat piramba maira paibigi lising pure aikoi miyam ima kombi amadi ima kombi na laikhidrabal matungda mayam ama sa naw ima ibo mayam ama laikhidraba punamaki subjenjarakanda ngasi haikal ka tambagi thawam se pangthok jabani hanadi aikoi thawam si aikoi pak sanna program mo na tawakanda
maikay kayadagi imagidamagta hayamalay magkatagi haydana lakpiba miyam sigalo na yamna paksaw pangpuksaram adumo handakti ay koy hawkiba sahigi megi tangomdagi kuki narco terrorist na satharakpa lana sinamaram orakanda akoigi misingse lojing loya arapa isa inaw mayam amasu amadi anak pada lejariba akoy su lan nga pa na hena maru oy hayna lawrakal tangay phadana akoy khana mahut sinja horakanda atay isa inaw isine mayam amana lan nga paronda hena sakhibana maram orakanda akoy laibaki su sinamaram oraka akoy piksanna imagi damta hayrang ama lairang ama dikkat bayade aduna technical problem khara laibadagi women helpline toll free number *181* asigi mahuta matam kharagi oina mobile number 7005776144 asida contact tobinaba women helpline Manipur Department of Social Welfare gi manager na thokpa charol amada hairi haukiba chahi lisingani kulumdoigi megi ahumdagi kukisingna hawrakhiba lan asina khara hena awa ana taraba imungsing hilip camsing amadi masathiba khangdraba imung kayada Diamond TV amadi wakolon manaba Manipur miyam amadi Manipur gi mapanda leiba India gi mapanda leiba USA France South Korea Canada Singapore Australia da leikraba maitai singi amadi Diamond Donors gi members singi matenga loinana leptana tengbang chatharakpa khungakpa singda tengbang amung chatharakpa oina aramba unit 3 da awat apa khara leire takpirakpadagi cheng blanket mompa khongum jackets chana thaknaba potlam sing alu tilhau yerum chempak ate potlam sing tengbang kre tengbang khongsat aduda Diamond Donors team Diamond TV yengbiba miyoi sing saru yaki Diamond TV ge managing director James Haigurjamna lan asida Diamond TV na miyoi kayagi mateng dagi leptana tengbang chatharakli makha tana su chathakhigani maru oina khungak liba singda amuk tengbang ba haujabani aikoina ngasi yumda nungaina leiba phangnibasi khungakpa tongan ba kanglup sing asinani makhoi mateng pangba aikoi gi thodangni saksadum amamam tangkhaidoktu na aikoi tengbang minasi miyam su hotnabiri hotnaminasi angam bathakta atai sothaba unit amadi village volunteer gi mafam yausinna ba hotna jagani makhoi sing aikoina support tawdaba taradi yeknaba na langoi chankhiduna isa maki sumangda yeknaba na aikoi gi ngak kakhiba tabani maram asina aikoi hanba leitana hotnaminasi imalebak na yaifare arambai na yaifare haiba kholaw laminaki masimong nangam hanbibani aduna ngasi mafam sokoi cheng blanket aduga nomoi changdaba yadaba haiba tare aduga khumup su yaure aduga jacket khara ma yaure aduga alu heru kitchen item hai tare even mopa khara ma su yaure hai tare so ngam jaba khara koi Diamond TV gi Diamond Donors ma kere khulol jabani loiselak pada lepak mayam puno manasu lekai di hona biri khai di ngam jaba thak ta tawri aikoina su sumaina sangse liba sumaina domadongi ngam jaba khajik to oreba so hai tare domadongi chak sakhom maktang khai dopiriga aikoi gi irei pak sigi damak ta hai tare koi mang da song tok tun hona riba singa sigi damak aikoina tokpam thoi maduna tabata rabadi aikoi una yengna aikoi gi sumang makta da mine koi ngaksam kakki bata aduna aikoi gi irei pak iram da sigi damak aikoi mayam so hona biri khare hena hona bisi aduga tonga dongi lekai de leriba sing koi gi village volunteer leriba sing aduga tonga sing unit leriba sing da su tengbang biri khare hena su tengbang biyo haiba Diamond TV gi mai kai gi thamjari khurumjari Imale mana jai phare Imale mana jai phare aram mai tengona jai phare khurumjari Mamang tha January gi tang 19 dagi kuntra fawa Tamil Nadu gi PSG Medical College Stadium Coimbatore da pangthokhiba taruk suba Khelo India Youth Games 2023 gi thang tagi funaba ama masana da under 18 gi 60 kg da gold medal lawakhraba Nambol Kendra gi manung channel leiba khunfam awang lekai dagi kanguzam Sananbu Khunfam Welfare Youth Club amadi lekai gi miyamna mahaki poknafam lamdam khunfam da harau taramna okre sanana ngasi ayu anganbada Imphal gi International Airport ta hek thongnabaga Bisnupur District Huyan Lalong Thangta Association gi President Thiam Santi Kumar na luchingba Thomi Singh amadi mahaki imung manungi miyoi singna lei pareng sibiduna harau taramna okhe adugi matung mahaki poknafam lamdam yarakpada club ki Thomi Singh amadi lekai gi miyamna lei pareng sibiduna pukning thawatki amadi yaifamangol piki sanana pangmi singh da phongdorakpada thangta gi funaba ama haiba masana sida Rajasthan macha ama mahaka funabada Rajasthan macha na point 13 mahakna point 35 phangduna goal lawrakhibani
ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯑꯣꯛꯄꯤꯔꯝꯕ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯁꯥꯟꯅ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯥꯡꯉꯨꯖꯝ ꯁꯅꯟ ꯈꯨꯟꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀꯥꯡꯉꯨꯖꯝ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯀꯥꯡꯉꯨꯖꯝ ꯑꯣꯡꯕꯤ ꯅꯨꯡꯁꯤ ꯗꯦꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯩꯅ ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅꯁꯦ ꯊꯥꯡ ꯆꯩꯕꯤ ꯐꯨꯅꯕ ꯑꯃ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯗꯨꯅꯤ ꯐꯨꯅꯕꯗ ꯑꯩꯅ ꯒꯣꯜ ꯂꯧꯔꯛꯄꯁꯦ ꯔꯥꯖꯁꯊꯥꯟ ꯃꯆꯥꯒ ꯐꯨꯅꯕꯅꯤ ꯃꯍꯥꯛꯅ ꯄꯣꯏꯟ 13 ꯑꯗꯨꯒ ꯑꯩꯅ ꯄꯣꯏꯟ 35 ꯂꯧꯗꯨꯅ ꯑꯩꯅ ꯒꯣꯜ ꯂꯧꯖꯔꯛꯄꯅꯤ ꯑꯇꯣꯞꯄ ꯃꯁꯥꯟꯅꯗꯗꯤ ꯑꯝꯇ ꯐꯪꯕ ꯉꯝꯗꯦ ꯃꯃꯥꯡꯗ ꯁ꯭ꯇꯦꯠꯀꯨꯝꯕ ꯑꯗꯨ ꯅꯦꯁꯅꯦꯜꯒꯨꯝꯕ ꯈꯔ ꯆꯠꯂꯦ ꯑꯗꯨꯗ ꯁꯤꯜꯚꯔ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯛ ꯐꯪꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯦꯇꯦꯝꯁꯨ ꯑꯣꯏ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯟꯗꯛ ꯒꯣꯜ ꯂꯧꯕ ꯉꯝꯖꯕꯅꯤ ꯂꯧꯕ ꯉꯝꯕꯁꯦ ꯏꯁꯥꯗ ꯐꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯁꯨꯃꯥꯏꯅ ꯂꯧꯕ ꯉꯝꯖꯕ ꯍꯥꯏꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎꯕꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯋꯦ ꯑꯗꯣ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯙꯅꯃꯟꯖꯨꯔꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯊꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯟꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯗꯨꯅ ꯃꯇꯝ ꯈꯛꯇꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯒꯦꯝ ꯑꯦꯟड ꯁ꯭ꯄꯣꯔꯠꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯥꯡꯊꯦꯝ ꯁꯥꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯟꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯔꯝꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯠꯇꯦ ꯗꯤ.ꯑꯦꯝ.ꯌꯨ ꯑꯣꯊꯣꯔꯤꯇꯤꯅ ꯏꯟꯇꯔꯤꯝ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯈꯤꯕꯗ ꯗꯤ.ꯑꯦꯝ.ꯌꯨ ꯑꯣꯊꯣꯔꯤꯇꯤꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯥꯞꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯍꯥꯞꯄꯤꯅꯕ ꯗꯤ.ꯑꯦꯝ.ꯌꯨ ꯑꯣꯊꯣꯔꯤꯇꯤꯒ ꯃꯍꯩꯔꯣꯏꯁꯤꯡꯒ ꯌꯥꯅꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯔꯤꯇꯥꯌꯔ ꯆꯠꯀꯗꯧꯔꯕ ꯗꯤ.ꯑꯦꯝ.ꯌꯨꯒꯤ ꯑꯣꯖꯥꯁꯤꯡ ꯃꯔꯛꯇꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯇꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯞꯆꯤꯜꯂꯛꯄꯅ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯤꯡꯊꯤꯅ ꯆꯂꯥꯏꯕ ꯍꯩꯇ꯭ꯔꯦ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯂꯥꯏꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯃꯤꯇꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯖꯔꯝꯕ ꯑꯦꯀꯥꯗꯦꯃꯤꯛ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯨ ꯉꯁꯤꯗꯤ ꯀꯥꯏꯊꯔꯛꯂꯦ ꯍꯧꯖꯤꯛꯃꯛ ꯁꯦꯀꯦꯟ ꯑꯃꯗꯤ ꯐꯣꯔth ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯄꯨꯝꯅꯃꯛ ꯃꯥꯡꯕꯒꯤ ꯐꯤꯚꯝ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤ ꯂꯣꯏꯅꯅ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯄꯣꯁꯠ ꯑꯃ ꯊꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯟꯅꯒꯤ ꯂꯩꯕꯤꯔꯝꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯠꯇꯦ ꯗꯤ.ꯑꯦꯝ.ꯌꯨ ꯑꯣꯊꯣꯔꯤꯇꯤꯅ ꯏꯟꯇꯔꯤꯝ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯇꯝ ꯂꯣꯏꯈꯤꯕꯅ ꯗꯤ.ꯑꯦꯝ.ꯌꯨ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯞꯈꯤꯕꯅꯤ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃ ꯍꯥꯞꯄꯤꯅꯕ ꯗꯤ.ꯑꯦꯝ.ꯌꯨ ꯑꯣꯊꯣꯔꯤꯇꯤꯗ ꯌꯥꯅꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯔꯤꯇꯥꯌꯔ ꯆꯠꯀꯗꯧꯔꯕ ꯗꯤ.ꯑꯦꯝ.ꯌꯨ ꯑꯣꯖꯥꯁꯤꯡ ꯃꯔꯛꯇꯒꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯍꯤꯁꯇ꯭री ꯑꯃꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯇꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯞꯆꯤꯜꯂꯛꯄꯅ ꯀꯣꯂꯦꯖꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯂꯥꯏꯕ ꯍꯩꯇ꯭ꯔꯦ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯆꯂꯥꯏꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2019 CAA ꯆꯠꯅꯍꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯖꯣꯏꯟꯠ ꯀꯝꯃꯤꯇꯤ ꯑꯣꯟ ꯏꯟꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ JCILPS ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯐꯣꯔꯦꯅꯔꯁ ꯗꯤꯚꯤꯖꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯏꯪ 2010ꯒꯤ ꯁꯦꯞꯇꯦꯝꯕꯔ 28ꯗ ꯊꯣꯛꯈꯤꯕ ꯂꯦꯇꯔ ꯑꯃꯅ ꯕꯦꯡꯒꯜ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯤꯒꯨꯂꯦꯁꯟ 1873ꯒꯤ ꯃꯈꯥꯗ ILP ꯆꯠꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ CAA ꯑꯁꯤ ꯆꯠꯅꯔꯣꯏ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯩꯅ ꯍꯟꯗꯛꯇ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ CAA ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤ ꯃꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯝꯐꯨꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯃꯩ ꯍꯧꯅ ꯆꯥꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯂꯥꯟꯖꯥꯎ ꯃꯥꯌꯣꯛꯅꯔꯤ ꯑꯁꯤ ꯌꯧꯅ ꯃꯩ ꯍꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ CAA ꯆꯠꯅꯔꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯎꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯌꯥꯎꯅ CAA ꯆꯠꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡ ꯂꯩꯔꯕꯗꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯂꯥꯟ ꯑꯁꯤ ꯅꯥꯊꯩꯅꯕ ꯅꯠꯇ꯭ꯔꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤ CAA ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯕꯗꯤ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯑꯁꯤ ꯍꯩꯊꯔꯛꯀꯅꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯂꯥꯎꯔꯤꯉꯩ ꯆꯩꯔꯛꯇ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2019ꯒꯤ ꯏꯁꯨ ꯑꯃꯨꯛ ꯍꯥꯞꯀꯠꯂꯛꯄ ꯑꯁꯤ ꯄꯦꯟꯗꯦ ꯃꯅꯤꯄꯨꯔꯗ CAA ꯆꯠꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ CAAꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯅ JCILPSꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯔꯛꯂꯤ JCIS कोचिंग इंस्टीट्यूट न्यू चेकोना सिंधुना निमित 10 चुपना पांथोकदबा हंदक चाही के क्लास 10 एग्जाम थागदौरिबा
ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯦꯒꯥ ꯃꯣꯛ ꯇꯦꯁ ꯉꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦ ꯅ꯭ꯌꯨ ꯆꯦꯀꯣꯟꯗ ꯂꯩꯕ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯁ꯭ꯀꯨꯜ 70ꯗꯒꯤ ꯂꯥꯛꯄ ꯃꯍꯩꯔꯣꯏ 270 ꯍꯨꯝꯐꯨꯅ ꯍꯥꯏꯔꯤꯕ ꯃꯣꯛ ꯇꯦꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯍꯟꯗꯛꯀ ꯊꯥꯔꯒ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯃꯦꯒꯥ ꯃꯣꯛ ꯇꯦꯁ ꯑꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯃꯗꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯃꯣꯛ ꯇꯦꯁ ꯑꯁꯤꯗꯒꯤ ꯄꯣꯖꯤꯁꯟ 15 ꯈꯪꯒꯠꯇꯨꯅ ꯃꯅꯥ ꯃꯊꯨꯝꯁꯤꯡꯁꯨ ꯄꯤꯒꯗꯧꯔꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 15,000 ꯁꯦꯀꯦꯟड ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 15,000 ꯊꯥꯔꯠ ꯄ꯭ꯔꯥꯏꯖꯇ ꯂꯨꯄꯥ 10,000 ꯑꯃꯗꯤ 4th to 25th ꯄꯣꯖꯤꯁꯟꯗꯅ ꯂꯨꯄꯥ 5,000 ꯄꯤꯒꯗꯧꯔꯤ ꯀꯩꯔꯛꯗ ꯃꯅꯥꯛꯇꯒꯤ ꯉꯥꯉꯣꯝ ꯅꯅꯥꯎ ꯆꯍꯤ 59 ꯑꯄꯣꯛꯄ ꯉꯥꯉꯣꯝ ꯏꯕꯣꯍꯜ ꯀꯧꯕ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯄꯣꯅꯤ ꯕ꯭ꯔꯤꯗꯤꯡ ꯐꯥꯔꯝꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ 18 ꯁꯨꯕ ꯑꯦꯟ ꯇꯣꯝꯕꯤ ꯁ꯭ꯇꯦꯠ ꯏꯀ꯭ꯋꯤꯁꯇꯔꯤꯌꯟ ꯆꯦꯝꯄꯤꯌꯟꯁꯤꯞ 2024ꯒꯤ 3ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯑꯔꯥꯝꯕꯥꯏ ꯊ꯭ꯔꯣ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯏꯀ꯭ꯋꯤꯁꯇꯔꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯆꯠꯊꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯂꯪꯕꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯍꯥꯞꯂꯛꯄꯅꯤ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯁꯥꯟꯅꯔꯣꯏ 100 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯥꯡꯗꯝꯅꯈꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯔꯥꯝꯕꯥꯏ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯏꯀ꯭ꯋꯤꯁꯇꯔꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟ ꯑꯦꯟ ꯇꯣꯝꯕꯤ ꯔꯥꯖꯅ ꯍꯥꯏ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯑꯔꯥꯝꯕꯥꯏ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯃꯃꯤꯡ ꯇꯥꯔꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯂꯣꯏꯅꯅ ꯏꯄꯥ ꯏꯄꯨꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁ꯭ꯄꯣꯔꯠꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯅꯕꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡꯅꯤ ꯃꯈꯥ ꯇꯥꯅ ꯑꯔꯥꯝꯕꯥꯏ ꯑꯁꯤ ꯅꯦꯁꯅꯦꯜ ꯊꯥꯛꯀꯤ ꯃꯁꯥꯟꯅ ꯑꯃ ꯑꯣꯏꯅꯅꯕ ꯀꯔꯤ ꯃꯊꯧ ꯇꯥꯕꯁꯤꯡ ꯑꯗꯨ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯁꯥꯟꯅ ꯑꯁꯤ ꯑꯣꯂꯤꯝꯄꯤꯛ ꯐꯥꯎꯕ ꯌꯧꯍꯟꯕꯒꯤ ꯄꯥꯟꯗꯝꯁꯨ ꯊꯝꯂꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯁꯥꯟꯅꯔꯣꯏ ꯀꯌꯥꯅ ꯊꯋꯥꯏꯅ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯔꯛꯄ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯨꯠꯈꯤꯒꯗꯧꯔꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯇꯥꯡꯕ ꯂꯟ ꯑꯁꯤ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯌꯦꯟꯊꯣꯛꯀꯅꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤꯁꯤꯡꯗ ꯄꯨꯟꯅ ꯀ꯭ꯂꯕ 14ꯒꯤ ꯁꯥꯟꯅꯔꯣꯏ 195 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯔꯤ makani abasi adu hafta ama practice roga karo oya pona tiaba si chahi throughout the year tawrakan duda chahi ahum marigi kanom di changni e aduga national kano da arena da akoi puthongna ba yam kanna national games ki authority da adigi di olympic ki authority da akoi rule ga du semaga akoi angang hi amutang familiar 오hend나 아람바이기 familiarization 남 짱니바 아다 it is in the beginning 아도 hopefully adu bhawo lon changchilakani ko Lisingani kunmari kunmangagi interim budget Union Health Ministry gi oina lupa lak maidra lising humanga chanipan humpu humdoi thamkhre masi revised estimate chada 12.58 hengatlabani lebak asigi capital spending oina chada 18 hengatlaga lupa lakh crore 18.1 da oire haina finance minister Nirmala Sitharaman na haiki mahakna makata na haiki bada cement ki yauna maru oiba railway corridor semgatkani masigi manungda normal railway bogies lising humpu bande Bharat standard onthoklagani interim budget asida senfam khwaidagi chauna kaithokliba asi defense ministry dani Ayushman Bharat insurance scheme gi makada asa amasung anganwadi workers amadi helpers pumnamak yauna healthcare na konsilagani lising ani kunmari gi lok sabha mikhal gi mamangda ngasigi budget asina Narendra Modi government gi aroiba budget ni interim budget asida Bharatiya Janata Party gi manifesto da yauriba sing phajana ui hari Amaromda Finance Minister Nirmala Sitharaman na puthokliba Union Budget lising ani kunmari asibu opposition na deficit taraba yamna nungnangningai oiraba budget ni haina phongdokre Parliamentary Finance Minister na ngasi puthokhiba budget pu opposition na sidaki Congress leader Manish Tiwari na budget asi deficit oiba yamna nungnangningai budget ni haiki budget asida unfunded lupa lakh crore 19 hapli hari Aroibada maru eba pau amoka hanna pizari CRPF Loktaki Civic Action Program 2023-24 gi makhada open gym ama Namoibong Chakprom Lairak Multi Utility Park ta hangdokre
Ima Kombi Lekidabagi Kunlak Suba Ningsing Komon Tauram Pangthokre. Gold medalist Kangu Jamsanan Butaramna Okre. Loinana listing ani kunmari kunmagi interim budget Union Finance Minister Nirmala Sitaraman ngasi puthokre. Imes PAODAM sanuksaba matang asida lusinjari mieng tabiri basingbu amuka hana kurumjari.